India amasung China gi yamna chawba development amakakta Indian Army amasung Chinese People Liberation Army gi marakta amukka suhanna clash thokre haiduna fungdorakli mayam pumnamakpu anoba video update amada amukka hanna taramnokchari China amasung India gi leiriba relation asida nauna thorokliba development asigi matangda amuk miming tabinasi asidagi matam karagi mamangda Ladakh LAC ki region amasung Galwan Valley gi manak asida thajinduna leiramba Indian Army amasung Chinese Army sing asi handoknakibagi report ama thorakibani channel asida su aikana cover tawjakibani madugi matungda Indian Army sing asi Arunachal Pradesh da aduki matik yamna deploy tawwa haurakibani masigi matungda hojik December tha asigi haukiba deadline gi numit asida Arunachal Pradesh ki Yangse hairiba border post asida Chinese People Liberation Army amasung Indian Army anigagi marakta clash thokre haibagi report thorakli Yangse hairibasi Arunachal Pradesh ki Tawang hairiba mafam asidagi North Eastern Thangba region da 35 kilometer chatlaga leiba outpost amakakni hairiba thodok asi Indian 9 gi numit aduda thokiba taragasu publicly ngasi kaktamak phongdorakbani thokriba thodok aduda Army sing siba khotpagi report ti leite hairi adubu nakalani maki leiriba lanmi sing asok apanangki report adugi matung innadi Chinese lanmi sing lehena asok apanangki haina su phongdokli Indian Army gi soklaba lanmi sing adu ayambana Guwahati da puduna layangki makoi sing adugi manungda makong makut tekpa khotpasu adu magyawi haina phongdokli handak thokliba thodok asi 2020 ki June gi thada Galwan Valley da thokiba thodok adugi matungda Indian Army amasung Chinese Army ki marakta clash tokpa ahanba thodok oigadoribani thodok adu thokiba matam aduda Chinese Army satruklom mafam aduda leiki haina report aduna makha tana phongdokli mamangi sahi 2021 gi October gi thadasu hauji thodok thokliba yangse hairiba mafam asimaktada yamlaba Chinese Army sing patrolling lakpa matamda Indian Army ki maikidigi makoi phajinduna detain tawduna thamlaba matungda nakal ani ki marakta ngangkatnaba thokibagi report su phongdorakli hauji fawbagi oinadi thodok asigi matangda information yamna hena thadoraktri nongmanini asidati suksoi soidana news outlet kaya amada masigi makha taba detail oiba information kaya ama suksoi soidana phaklaklagani lakadoriba matam asida India amasung China gi leiriba relation asida yamna chawba awanba amasu aikona suksoi soidana uba phanglagani handaki tha asimaktadasu China gi border oiriba Uttarakhand gi oli hairiba mafam asida Indian Army amasung US Army ani punduna military exercise pangthokibasu leiki lakadoriba matam asida country ani sigi leiriba relation asi hena hena kaitharaktuna tension kaya ama amuk hena thorakpa yabagi uthokpa adu leiri